ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯁꯥ ꯈꯨꯂꯪ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ ꯃꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯦꯜ ꯇꯥꯟꯕ, ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯍꯥꯏ, ꯅꯪꯅ ꯌꯣꯡꯅꯁꯨ ꯀꯣꯟꯕꯗꯧꯅ ꯀꯣꯟꯗꯨꯗ ꯑꯗꯨꯝ ꯀꯣꯜꯂꯒ ꯂꯩꯔꯕ꯭ꯔꯅꯦ? ꯏꯃꯥ, ꯊꯕꯛ ꯂꯣꯏꯔꯦ, ꯑꯩ ꯀꯩꯗꯧꯔꯒ ꯂꯩꯌꯣ ꯍꯥꯏꯅꯣ? ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯜꯂꯒ ꯂꯩꯔꯤꯁꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯅꯗꯤ ꯅꯨꯄꯥ ꯐꯪꯉꯣꯏꯅꯦ꯫ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯊꯣꯡꯒꯥꯜꯗ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯨꯁꯨ꯫ ꯏꯃꯥ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯄꯥꯕꯗ ꯂꯨꯛꯃꯥꯏ ꯑꯃ ꯁꯥꯍꯜꯂꯁꯤ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯅꯦ ꯊꯥꯡꯗꯣꯛꯑꯒ ꯊꯝꯃꯁꯤ꯫ ꯑꯩ ꯂꯨꯛꯃꯥꯏ ꯃꯊꯛꯇꯨꯗ ꯐꯝꯃꯒꯦ, ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯍꯦꯛ ꯌꯣꯜꯂꯨ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯗꯣ ꯈꯪꯅꯕꯅꯤꯅꯦ꯫ ꯑꯣ, ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯁꯤꯗꯤꯅꯦ, ꯏꯃꯥ ꯂꯧꯗꯅ ꯌꯥꯡꯂꯦꯟꯅ ꯁꯥꯡꯉꯒ ꯀ꯭ꯂꯥꯞ ꯑꯃꯨꯛ ꯇꯦꯜꯂꯦ, ꯑꯗꯨꯒ ꯄꯥꯕ ꯂꯧꯗꯅ ꯌꯥꯃꯥꯡꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯦ, ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯏꯃꯥ ꯂꯧꯗꯅ ꯀꯨꯆꯨꯁꯤꯁꯨ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯁꯤ꯫ ꯏꯁ, ꯑꯩꯉꯣꯟꯗꯀꯁꯨ ꯍꯥꯏꯖꯔꯤꯌꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯗꯤꯅꯦ ꯅꯄꯥ ꯂꯧꯕ ꯈꯪꯉꯕ? ꯑꯗꯨꯅ ꯅꯁꯛꯇꯨ ꯊꯤꯔꯤꯅꯤ꯫ ꯅꯃꯥꯏꯈꯣꯏ ꯂꯧꯔꯗꯤ ꯅꯍꯥꯟꯅ ꯅꯆꯥꯗꯤ ꯂꯥꯏꯔꯗꯅ ꯅꯁꯨ ꯐꯥꯎ ꯐꯪꯂꯝꯃꯅꯤ, ꯈꯪꯂꯕ꯭ꯔꯣ? ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯇꯥꯟꯅꯔꯤꯕ꯫ ꯏꯁ, ꯌꯥꯝ ꯃꯥꯜꯂꯦ꯫ ꯏꯃꯥꯗ ꯇꯥꯟꯅꯔꯤꯕ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯃꯃꯤꯠ ꯇꯥꯡꯕ, ꯃꯅꯥ ꯄꯪꯕ, ꯃꯈꯣꯡ ꯇꯦꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ, ꯑꯗꯨꯅ ꯃꯕꯨꯛꯅ ꯉꯝꯕ ꯄꯥꯕꯗꯣ ꯑꯣꯏꯅ ꯂꯩꯔꯛꯏꯗꯣ꯫ ꯑꯣ, ꯑꯩꯗꯤꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯐꯥꯕꯤꯔꯤꯕ ꯈꯪꯉꯤꯗꯅ, ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯥꯅ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤ ꯐꯥꯕꯤꯔꯤꯕꯅꯦ, ꯐꯥꯕꯤꯔꯤꯕ꯫ ꯍꯣꯏ, ꯏꯃꯥ ꯐꯖꯕꯤ, ꯌꯥꯔꯦ ꯆꯠꯂꯨ, ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯆꯠꯇꯧ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯟꯗꯛꯅꯦ ꯅꯪꯒꯤ ꯐꯤꯁꯦ ꯑꯁꯤ ꯀꯛꯄꯗꯗꯤ ꯐꯪꯂꯛꯄ ꯁꯦꯟꯗꯣꯡꯁꯤꯡꯗꯨꯅꯅꯦ ꯅꯃꯥꯏ ꯅꯃꯤꯠ ꯀꯦꯅꯅꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯌꯨꯀꯣ꯫ ꯏꯁ, ꯏꯃꯥ, ꯀꯦꯔꯁꯨ ꯐꯖꯔꯣꯏꯗꯕ ꯑꯩꯒꯤ ꯁꯛꯁꯤꯗ ꯁꯦꯜ ꯃꯌꯥꯝ ꯇꯤꯡꯈꯩ ꯀꯦꯗꯣꯏꯕ? ꯀꯩꯗꯧꯕꯩ ꯀꯦꯗꯣꯏꯅꯣ? ꯑꯩꯒꯤ ꯑꯊꯤꯕ ꯁꯛꯁꯤꯗ ꯄꯥꯝꯕ ꯅꯨꯄꯥ ꯂꯥꯛꯑꯒꯅ ꯐꯔꯦ, ꯂꯥꯛꯇ꯭ꯔꯦ ꯇꯣꯛꯑꯦ꯫ ꯍꯥꯏ, ꯇꯣꯛꯄ ꯌꯥꯗꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯌꯨꯝ ꯄꯥꯟꯕꯕꯨ ꯀꯔꯝꯍꯥꯏꯅ ꯇꯣꯛꯄ ꯌꯥꯗꯣꯏꯅೋ? ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯒ ꯀꯅꯥꯒ ꯂꯩꯍꯧꯗꯧꯔꯤꯒꯦ? ꯏꯎꯄꯥ ꯂꯩꯔꯤꯈꯩꯁꯤꯗꯤ ꯑꯩꯕꯨ ꯏꯇꯣꯝꯇ ꯄꯣꯛꯄ꯭ꯔꯣ? ꯅꯧꯄꯥ ꯂꯩꯔꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯧꯒꯤ, ꯍꯧꯖꯤꯛꯇꯕꯨ ꯅꯪꯅ ꯁꯦꯜ ꯈꯔ ꯄꯤꯕꯒꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅꯅꯦ ꯅꯄꯥꯡꯒꯜ ꯈꯤꯇꯪ ꯌꯥꯎꯔꯛꯇꯕ ꯃꯇꯝꯗ ꯃꯊꯛꯇ ꯀꯥꯔꯒ ꯆꯥꯕꯤꯒꯗꯕ ꯉꯥꯛꯇꯅꯤ, ꯈꯪꯂꯤꯗꯅ꯫ ꯏꯃꯥ, ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯅꯨꯄꯥ ꯑꯝꯇꯅꯗꯤ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯅ ꯑꯩꯅ ꯍꯦꯛꯇ ꯅꯝꯗꯅ ꯂꯩꯁꯤꯜꯂꯨꯕ ꯌꯥꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯐꯪꯗ꯭ꯔꯗꯤ ꯅꯝꯗꯅ ꯂꯩꯁꯤꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯅꯨꯄꯥ ꯃꯈꯣꯏꯅ ꯐꯪꯗꯕꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯗ꯭ꯔꯣ? ꯑꯗꯨꯅ ꯅꯪꯁꯨ ꯐꯪꯗ꯭ꯔꯗꯤ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯅꯝꯗꯅ ꯂꯩꯌꯨ, ꯏꯃꯥꯅ ꯌꯥꯏꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ꯫ ꯉꯥꯎꯔꯦ, ꯅꯪꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯅꯤ ꯏꯃꯥ, ꯉꯥꯎꯔꯦꯀꯣ꯫ ꯁꯣꯝꯗꯅ ꯁꯨꯅꯤꯡꯗꯕ ꯃꯥꯏꯃꯨꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯃꯥꯗ ꯀꯟꯅ ꯉꯥꯡꯉꯤ꯫ ꯇꯥꯅꯤꯡꯗꯦꯍꯩ, ꯉꯔꯪ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯀꯔꯤ ꯊꯣꯛꯑꯦꯅ? ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯅ ꯁꯤꯈ꯭ꯔꯒ ꯅꯆꯥꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯕꯗꯣ ꯏꯃꯥꯕꯨ ꯄꯥꯝꯗꯕ꯭ꯔꯕ? ꯑꯣ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯂꯕꯗꯤꯅꯦ ꯊꯕꯛꯇꯨ ꯁꯨꯅꯤ ꯏꯕꯨꯡꯉꯣ꯫ ꯀꯔꯤꯅꯦꯗꯅ ꯉꯥꯡꯖꯔꯤꯅꯣ ꯈꯪꯗꯦ꯫ ꯊꯕꯛ ꯁꯨꯕ ꯍꯥꯏꯁꯤꯗꯤ ꯑꯋꯥꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯏꯅꯥꯈꯨꯟꯕꯤ, ꯃꯔꯜ ꯂꯩꯕꯤ ꯃꯥ ꯂꯧꯔꯗꯤ ꯄꯨꯟꯁꯤꯁꯦ ꯐꯝꯖꯥ ꯆꯥꯗꯣꯏꯅꯤ꯫ ꯐꯝꯖꯥ ꯆꯥꯕ ꯄꯥꯝꯃꯟꯗꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯅꯦ ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯁꯨꯅꯤꯡꯃꯟꯗꯕꯒꯤ ꯃꯌꯥꯏꯅ ꯅꯪ ꯂꯩꯕꯥꯛꯇꯧꯅ ꯃꯨꯕꯤ, ꯌꯥꯃꯥꯡ ꯆꯧꯕꯤ, ꯌꯥꯉꯥꯡꯕꯤꯗꯣ ꯅꯇꯨ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪ, ꯍꯥ? ꯃꯁꯛ ꯈꯨꯊꯤꯗꯨꯒ꯫ ꯏꯃꯥ, ꯃꯁꯛ ꯊꯤꯔꯁꯨ ꯃꯔꯜ ꯐꯖꯔꯤꯗꯨꯗꯤ꯫ ꯊꯪꯅꯕꯒꯤ ꯈꯨꯔꯥꯎꯍꯣꯏꯒꯤ ꯍꯟꯗꯛ ꯂꯧ ꯑꯃ ꯌꯣꯜꯂꯤꯗꯅ, ꯑꯗꯨꯁꯨ ꯃꯥꯅ ꯂꯩ ꯍꯥꯏꯁꯦ꯫ ꯏꯃꯥ, ꯅꯪ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ? ꯑꯣ, ꯃꯔꯜ ꯐꯖꯔꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯍꯥ? ꯁꯦꯜꯁꯤꯗꯤꯅꯦ ꯇꯥꯜꯂꯒ ꯐꯪꯕꯅꯤ꯫ ꯃꯥꯒꯤ ꯊꯤꯔꯕ ꯃꯁꯛꯇꯨꯗꯤ ꯁꯦꯜ ꯕꯣꯔꯥ ꯑꯃ ꯍꯩꯗꯣꯛꯂꯁꯨ ꯐꯖꯔꯛꯑꯣꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯅꯪꯅ ꯈꯔ ꯊꯤꯔꯦ, ꯃꯥꯅ ꯈꯔꯒ ꯊꯤꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯂꯕꯗꯤ ꯍꯌꯦꯡ ꯅꯆꯥꯒꯗꯣ ꯍꯤꯡꯆꯥꯕꯤ ꯑꯊꯤꯕꯤ ꯃꯥꯜꯂꯒ ꯄꯣꯛꯂꯛꯇꯅꯅꯦ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯊꯥꯛꯄ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯃ ꯂꯧꯕ, ꯁꯤ ꯈꯛꯇꯅꯤ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯅꯥꯀꯣꯡꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯍꯩ, ꯅꯪ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯑꯩ ꯊꯕꯛꯁꯦ ꯑꯝꯇ ꯇꯧꯒꯦ꯫ ꯏꯃꯥꯅ ꯍꯥꯏꯅꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯅꯔꯅꯤꯀꯣ꯫ ꯍꯥꯏꯔꯨꯁꯣ, ꯌꯥꯝ ꯌꯥꯕꯤꯔꯛꯑꯅꯤ꯫ ꯈꯨꯜꯁꯤꯗ ꯁꯨꯅꯤꯡꯗꯕꯗ ꯃꯀꯣꯛ ꯇꯥꯗꯅ ꯂꯩꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯅꯪꯉꯣꯟꯗꯅꯦ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯕꯤꯔꯛꯇꯣꯏꯕ? ꯌꯥꯔꯛꯀꯅꯤꯅ ꯏꯃꯥ, ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅꯅꯤ ꯂꯩꯔꯤꯗꯣ꯫
ꯇꯧꯕꯤꯒꯦ ꯍꯥꯏꯕꯗ ꯍꯔꯥꯎꯕꯅ ꯑꯃ ꯆꯦꯜꯂꯛꯑꯗꯝ ꯁꯣꯏꯗ꯭ꯔꯦ ꯃꯌꯨꯝ ꯐꯅ ꯄꯥꯟꯕ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯔꯁꯨꯅꯦ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯨꯛ ꯁꯥꯔꯒ ꯂꯩꯖꯔꯒꯦꯗ ꯂꯣꯏꯅ ꯍꯥꯏꯅꯔꯛꯂꯅꯤ ꯏꯃꯥ ꯅꯪ ꯍꯟꯅꯨꯔꯒ ꯑꯩꯒꯅꯤꯀꯣ ꯂꯩꯗꯣꯏꯁꯦ ꯁꯨꯅꯤꯡꯗꯕ ꯅꯪꯕꯨ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯐꯥꯎꯅꯦ ꯊꯥꯛꯄꯒ ꯉꯝꯖꯔꯣꯏ ꯅꯌꯥꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯖꯔꯨꯅꯤ ꯐꯩ ꯏꯃꯥ ꯅꯪ ꯑꯩꯅ ꯁꯅꯥꯇꯣꯝꯕꯤ ꯂꯧꯔꯒ ꯅꯩꯔꯛꯄꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪ ꯇꯥꯅꯤꯡꯗꯦꯍꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯤ ꯃꯥꯟꯗꯕ ꯃꯌꯥꯝ ꯑꯃꯠꯇ ꯂꯧꯕꯤꯗ꯭ꯔꯕꯗꯨꯕꯨ ꯂꯧꯔꯒ ꯌꯥꯝ ꯅꯩꯔꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯟꯖꯔꯤꯁꯦ ꯅꯩꯗꯧꯔꯤ ꯌꯥꯝꯅ ꯅꯪꯅ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯦ ꯑꯃꯗꯨꯅ ꯊꯣꯡꯗ ꯆꯠꯄ ꯁꯨꯝ ꯑꯃꯨꯕ ꯃꯥꯜꯂꯦ ꯌꯦꯡꯕꯕꯨ ꯉꯝꯖꯔꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ ꯈꯪꯉꯤꯕ ꯅꯪ ꯑꯩ ꯂꯧꯅꯤꯕ ꯊꯪꯅꯕ ꯈꯨꯜꯗꯅꯤ ꯃꯅꯤ ꯀꯧꯕ ꯄꯥꯈꯪ ꯃꯃꯥ ꯃꯆꯥꯗ ꯂꯩꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯅꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯂꯩꯇꯕꯅ ꯍꯦꯟꯅ ꯄꯨꯊꯗꯨꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯌꯥꯝꯅ ꯇꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯤ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯅꯤꯡꯉꯣꯜꯗꯨ ꯃꯅꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯆꯥꯛꯀ ꯊꯣꯡꯂꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯅꯤꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯩꯁꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯩꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯪꯉꯛꯎꯅꯦ ꯁꯤꯗ ꯆꯥꯛꯀ ꯆꯥꯔꯒ ꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯗꯣꯝꯆꯥꯅꯅꯦ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯔꯤ ꯅꯪꯒꯤꯁꯨ ꯍꯣꯔꯦꯟ ꯄꯤꯔꯛꯀꯦꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨ ꯃꯅꯤꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯒꯦꯕ ꯈꯪꯗꯦꯅꯦ ꯅꯪꯅ ꯃꯅꯤ ꯊꯤꯔꯤꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯃꯥꯁꯨꯅꯦ ꯃꯀꯣꯛ ꯁꯥꯗꯅ ꯌꯨꯝꯗꯒ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯗꯣꯝꯆꯥ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯁꯦ ꯍꯣꯠꯅꯕ ꯀꯟꯗꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯂꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯇꯧꯔꯒ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯤ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗꯦ ꯑꯣꯛ ꯂꯣꯏ ꯄꯨꯂꯞ ꯍꯦꯛꯇ ꯁꯤ ꯉꯥꯅꯨ ꯌꯦꯟ ꯂꯣꯏ ꯂꯣꯏꯅ ꯍꯦꯛꯇ ꯁꯤ ꯃꯅꯝ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯈ꯭ꯔꯦ ꯁꯦꯟꯗꯣꯏꯗꯒꯤ ꯁꯦꯟꯗꯣꯏ ꯄꯣꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯈꯟꯅꯔꯤꯒꯦ ꯃꯥ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯐꯪꯂꯛꯄꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝ ꯐꯥꯎꯕ ꯀꯣꯟꯅꯗꯦ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯧ ꯑꯃ ꯂꯩꯗꯅ ꯌꯣꯜꯂꯒ ꯄꯨꯂꯞ ꯀꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ ꯑꯗꯣ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯃꯅꯤꯁꯦ ꯅꯨꯄꯤꯒ ꯀꯣꯏ ꯂꯥꯛꯄ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯤ ꯂꯣꯏꯅ ꯁꯤꯡꯅꯔꯦ ꯑꯋꯥꯕ ꯃꯆꯥ ꯀꯅꯥꯁꯨ ꯄꯥꯝꯗ꯭ꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦ ꯃꯁꯛꯇꯤ ꯌꯥꯝꯅ ꯊꯤ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯜꯗꯤ ꯀꯔꯤꯝꯇ ꯋꯥꯠꯇꯦ ꯑꯗꯨꯒ ꯃꯔꯟꯅꯥꯏ ꯃꯔꯜꯁꯨ ꯄꯩꯕ ꯃꯈꯩ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯗ ꯄꯤꯔꯁꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯅꯦ ꯉꯥꯟꯕꯤ ꯅꯈꯣꯏꯅꯕꯨ ꯌꯥꯔꯗꯤ ꯑꯗꯨꯝ ꯌꯥꯔꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯕꯗꯨ ꯉꯝꯅꯤ ꯑꯩꯈꯣꯏ ꯃꯅꯤꯒꯤ ꯋꯥꯅꯤ ꯉꯥꯟꯕꯤ ꯍꯣꯠꯅꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯍꯣꯠꯅꯅ ꯁꯨꯝ ꯄꯨꯊꯔꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯐꯅꯤ ꯃꯥꯒꯤ ꯃꯔꯜꯗꯣ ꯑꯩꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯗꯣꯛꯃꯤꯟꯅꯁꯅꯣ ꯍꯥꯏꯕꯒꯤ ꯇꯧꯕꯅꯤ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯈꯟꯅꯕ ꯌꯥꯕꯗꯣ ꯈꯟꯅꯁꯤ ꯑꯗꯨꯒꯤꯅꯦ ꯍꯪꯉꯛꯏꯁꯦ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯈꯣꯏꯅ ꯐꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯨꯄꯥꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯃꯇꯪ ꯍꯪꯈꯤꯒꯦ ꯌꯥꯅꯕ ꯍꯥꯏꯖꯤꯜꯂꯨ ꯆꯍꯤ 10-20 ꯑꯋꯥꯕꯁꯦ ꯅꯪꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯐꯠꯀꯣꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ ꯏꯗꯣꯝꯆꯥ ꯅꯪ ꯃꯅꯤꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯃꯨꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯃꯥꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯒꯦ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯅ ꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕ ꯅꯨꯃꯤꯠꯇ ꯆꯦꯜꯍꯜꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯁꯨꯅꯤꯡꯗꯕ ꯃꯥꯏꯃꯨꯗꯨ ꯎꯪꯗꯨꯅ ꯐꯝꯂꯤ ꯏꯃꯥ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯇꯣꯝꯕꯤꯗꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯈꯔ ꯍꯥꯏꯅꯕꯤꯔꯨꯁꯨ ꯍꯥꯏꯗꯅ ꯏꯃꯥ ꯍꯦꯛꯇ ꯌꯥꯗꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩ ꯆꯥꯏ ꯇꯥꯅꯤꯡꯗꯦꯍꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯆꯤꯡꯗ ꯀꯥꯔꯒ ꯁꯥ ꯀꯩꯗ ꯄꯤꯖꯊꯣꯛꯀꯦꯒ ꯄꯤꯖꯊꯣꯛꯈ꯭ꯔꯣꯗꯅ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯊꯧꯔꯤ ꯌꯥꯜꯂꯒꯔ ꯀꯩꯅꯣꯃ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯊꯧꯔꯤ ꯑꯃ ꯂꯩꯕꯤꯔꯛꯂꯒꯦ ꯅꯪ ꯌꯥꯅꯅꯕ ꯏꯃꯥ ꯑꯩ ꯅꯪꯁꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯁꯅꯥꯇꯣꯝꯕꯤꯗꯨ ꯂꯧꯖꯔꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯌꯦꯡꯉꯣꯕ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯁꯦ ꯍꯩꯃ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯁꯤꯕꯨ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯄꯣꯛꯎꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯪ ꯁꯤꯕꯨ ꯃꯤꯅꯤꯀꯣ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯅꯤ ꯃꯤꯒꯤ ꯆꯦꯜꯂꯨꯕꯒꯤ ꯊꯤꯜꯂꯛꯄꯗꯨꯗ ꯅꯇꯣꯝꯇ ꯁꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗꯨꯗ ꯃꯤꯅ ꯍꯦꯛ ꯍꯥꯠꯄꯤꯔꯛꯑꯖꯅꯤꯀꯣ ꯍꯥꯠꯀꯦꯁꯨ ꯍꯥꯠꯁꯅꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯒ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯏꯅꯥꯈꯨꯟꯕꯤ ꯃꯥꯗꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯇꯥꯅꯤꯡꯗꯕꯅꯅꯦ ꯑꯩꯒ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯖꯅꯤꯡꯗꯦ ꯏꯆꯥꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯗꯕꯅꯤ ꯑꯩꯅ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ
ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯌꯥꯝꯅ ꯁꯅꯥꯇꯣꯝꯕꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯊꯥꯃꯅꯤ, ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯤꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯪꯁꯨ ꯂꯥꯏꯔꯕꯩꯒꯤ ꯋꯥꯏꯊꯨꯡꯅꯗꯅ ꯄꯨꯟꯁꯤꯒꯤ ꯎꯔꯛꯇ꯭ꯔꯤꯕ ꯃꯌꯥꯝ ꯇꯥꯔꯛꯇ꯭ꯔꯤꯕ ꯃꯌꯥꯝ ꯇꯥꯔꯦꯗꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯁꯅꯥꯁꯤꯡꯁꯤ ꯀꯥꯏꯊꯣꯛꯂꯒ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯅ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯁꯤ꯫ ꯉꯥꯏꯈꯣꯗ, ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤ, ꯅꯪꯒꯤ ꯁꯅꯥꯁꯤꯡꯗꯣ ꯀꯥꯏꯊꯣꯛꯄ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅꯅꯦ, ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯏꯃꯨꯡꯒꯤ ꯁꯤꯟꯅꯈꯤꯕꯗ ꯂꯦꯝꯗꯦ, ꯑꯗꯨꯅ ꯃꯤꯒꯤ ꯆꯤꯡꯕꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯂꯅꯤ, ꯁꯦꯟꯗꯣꯏꯅ ꯁꯦꯂꯦꯞꯇꯒꯤ ꯌꯥꯝꯕꯁꯨ ꯃꯌꯥꯝ ꯍꯦꯜꯂꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯅ ꯋꯥꯅ ꯇꯥꯟꯗꯨꯅ ꯁꯥꯖꯔꯛꯄ ꯁꯅꯥ ꯁꯦꯜꯁꯤꯡꯗꯣ ꯂꯥꯏꯔꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯂꯣꯏꯅ ꯂꯣꯏꯊꯣꯛꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ, ꯅꯪꯅ ꯋꯥꯕꯗ ꯑꯩꯁꯨ ꯌꯥꯎꯔꯕꯅꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯁꯅꯥꯕꯨ ꯀꯩꯅꯣ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯁꯥꯕ ꯌꯥꯏ, ꯑꯗꯨꯅ ꯃꯤꯒꯤꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯏꯃꯥꯗꯁꯨ ꯑꯃꯨꯛꯇꯪ ꯍꯪꯈꯤꯁꯤ꯫ ꯍꯣꯏ, ꯍꯪꯕꯗ ꯌꯥꯅꯕ ꯑꯗꯨꯝ ꯍꯥꯏꯔꯁꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤꯗ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯪꯗ꯭ꯔꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤ? ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯂꯩꯇꯕꯅꯔ ꯀꯔꯤ ꯍꯦꯛꯇ ꯑꯣꯏꯗꯦ, ꯑꯗꯨꯝ ꯌꯥꯗꯦ꯫ ꯍꯣꯠꯅꯕꯗ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯃꯨꯛ ꯌꯥꯕ ꯑꯃꯨꯛ ꯌꯥꯗꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯋꯥꯈꯜ ꯍꯟꯊꯗꯅ ꯀꯟꯅ ꯍꯣꯠꯅꯁꯤ, ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟꯗꯨꯁꯨ ꯌꯨꯝꯗ ꯂꯩꯍꯧꯕꯗꯣ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯁꯤ꯫ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯧꯔꯒꯦꯅ ꯈꯜꯂꯕ, ꯀꯩꯗꯧꯔꯨꯅꯤ, ꯁꯨꯝ ꯊꯕꯛ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯆꯥꯛ ꯈꯔ ꯊꯣꯡꯕ, ꯏꯃꯨꯡꯒꯤ ꯊꯕꯛꯈꯔ ꯂꯣꯏꯁꯤꯟꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯥꯔꯨꯔꯅꯨꯗ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯁꯥꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯏꯆꯥꯒ ꯆꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯁꯥꯔꯨ꯫ ꯏꯁ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯁꯅꯥꯇꯣꯝꯕꯤ, ꯅꯪꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇ ꯂꯩꯕꯤꯌꯨꯀꯣ꯫ ꯊꯥꯃꯅꯤ, ꯅꯪꯁꯨ ꯑꯩꯒꯤꯗꯤ ꯏꯁꯣꯔꯅꯤ꯫ ꯃꯇꯝꯁꯤꯗ ꯀꯅꯥꯅꯁꯨ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕ ꯑꯩꯒꯤ ꯁꯛꯄꯨꯅ ꯊꯩꯔꯝꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦꯗ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯃꯤꯠꯅ ꯎꯕ ꯐꯪꯗ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯣ ꯏꯐꯝꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ꯫ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯑꯩꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯧꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯗꯧꯔꯤ꯫ ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ꯫ ꯍꯣꯏ, ꯂꯣꯏꯁꯤꯜꯂꯨ, ꯑꯩꯁꯨ ꯆꯪꯉꯛꯅꯕ ꯇꯧꯔꯒꯦ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯎꯠꯂꯛꯄ ꯁꯅꯥ ꯃꯈꯩ ꯀꯥꯏꯗꯨꯅ ꯃꯅꯤꯒꯤ ꯏꯃꯨꯡꯒꯤ ꯍꯥꯟꯅ ꯇꯣꯜꯂꯝꯕ ꯁꯦꯜꯁꯤꯡꯗꯨ ꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯒꯤꯁꯨ ꯐꯤꯔꯣꯜ ꯌꯣꯟꯕꯒꯤ ꯄꯣꯠꯐꯝ ꯑꯃ ꯂꯩꯗꯨꯅ ꯌꯣꯟꯕ ꯍꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯅꯤꯒꯤ ꯃꯃꯥ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨ! ꯑꯣ ꯊꯣꯏꯅꯨꯕꯨ ꯂꯩꯇꯕ꯭ꯔꯣ? ꯏꯅꯦ, ꯏꯃꯥꯗꯤ ꯃꯅꯤꯡꯗ ꯆꯪꯈꯤ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯒꯦ꯫ ꯀꯩꯅꯦꯒꯦ, ꯑꯩꯈꯣꯏ ꯃꯃꯧ ꯅꯨꯄꯤ ꯈꯨꯊꯤꯁꯤꯗꯤ ꯏꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦꯍꯦ ꯁꯤꯗꯤ꯫ ꯏꯁꯨꯒ ꯄꯣꯔꯒ ꯄꯨꯔꯛꯑꯝꯗꯕ ꯐꯩꯗ, ꯄꯨꯔꯛꯑꯝꯃꯗꯤ ꯃꯁꯛꯁꯤ ꯎꯕꯗ ꯀꯞꯇꯅ ꯂꯥꯟ ꯇꯥꯅꯤꯗꯣ꯫ ꯍꯩꯃ ꯁꯥꯈꯤ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯈꯤꯕ ꯐꯅ ꯀꯨꯏꯔꯗꯥꯏꯅꯦ? ꯁꯤꯗꯃꯨꯛ ꯂꯩꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯅꯣꯡ ꯅꯤꯅꯤ ꯀꯣꯏꯔꯛꯏꯔꯥꯏ ꯋꯥꯅꯤ? ꯅꯠꯇꯦꯗ, ꯏꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯗ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯕꯗꯣ ꯑꯁꯥꯃꯛꯇꯣꯏꯕ ꯏꯌꯥ ꯅꯨꯄꯥꯗꯣ ꯌꯨꯗ ꯉꯥꯎꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯦꯛ ꯈꯠꯅꯕ ꯍꯧꯕ, ꯑꯗꯨꯗ ꯇꯟꯗꯅ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤꯗ, ꯌꯨ ꯉꯥꯎꯕꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯅꯪꯁꯨ ꯁ꯭ꯋꯥꯏꯗ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯑꯥꯗ ꯂꯩꯕꯕꯨꯗꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯅꯤꯗ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯋꯥꯅꯣꯅꯦ, ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯗꯅꯦ, ꯏꯆా ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯅꯤꯡꯗꯕꯁꯤꯗ ꯂꯩꯅꯤꯡꯗꯗꯅ ꯇꯧꯕꯩ ꯋꯥꯅꯤ꯫ ꯑꯣ, ꯅꯪꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯏꯃꯧꯒ ꯐꯪꯖꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯕꯛꯀꯥꯁꯦ ꯀꯣꯝꯕꯗ ꯍꯩꯕꯨ ꯍꯩꯅꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯑꯩꯈꯣꯏ ꯅꯃꯧꯗꯨ ꯂꯥꯛꯄꯗꯒꯤ ꯁꯦꯜꯒ ꯑꯃꯠꯇ ꯇꯣꯟꯗ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅ ꯍꯥꯏꯌꯦ꯫ ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯅꯤꯀꯣ ꯁꯥꯈꯤ꯫ ꯑꯗꯣ ꯃꯁꯛꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯍꯦꯛ ꯎꯕꯗ ꯈꯪꯕ ꯑꯃꯕꯨ ꯌꯥꯎꯏꯅꯦ꯫ ꯁꯛꯀꯤ ꯋꯥꯕꯨ ꯀꯩꯅꯣ, ꯂꯥꯏꯅ ꯁꯥꯕꯅꯤ, ꯅꯨꯡꯁꯤꯅꯅꯗ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯑꯗꯨꯅ ꯁꯤꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯑꯩꯗꯤ ꯇꯟꯖꯩꯗ, ꯑꯁꯨꯛ ꯊꯤꯕꯁꯤꯅ ꯆꯥꯛꯀ ꯊꯣꯡꯕꯗ ꯍꯥꯎꯒꯗꯧ ꯃꯥꯟꯗꯦ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯧꯗꯤꯅꯦ, ꯃꯥꯏꯊꯣꯡ ꯈꯔ ꯋꯥꯠꯆꯔꯁꯨ ꯊꯃꯣꯏꯗꯤ ꯂꯥꯏꯔꯦꯝꯕꯤꯒ ꯄꯥꯡꯈꯛꯅꯤ꯫
ꯃꯥ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯉꯥꯜ ꯊꯣꯛꯂꯛꯂꯤꯕꯅꯤ ꯐꯩ ꯑꯗꯣ ꯁꯦꯜ ꯄꯥꯏꯕ ꯌꯦꯡꯂꯒ ꯂꯧꯔꯤꯔꯣ ꯅꯃꯧꯁꯤꯕꯣ ꯀꯔꯤꯅꯣ ꯅꯪꯕꯣ ꯁꯨꯝ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯀꯥꯏ ꯉꯥꯡꯕ ꯂꯥꯛꯏꯔꯣ ꯋꯥꯀꯥꯏ ꯉꯥꯡꯕ ꯂꯥꯛꯏ ꯑꯣꯏꯔꯕꯗꯤꯅꯦ ꯆꯠꯄꯤꯔꯣ ꯌꯥꯔꯦ ꯑꯦ ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯔꯣ ꯁꯥꯎꯅꯨ ꯂꯩꯀꯥꯏꯁꯤꯗ ꯁꯦꯠ ꯀꯥꯏꯈꯩ ꯉꯥꯡꯅꯔꯤꯕ ꯋꯥꯅꯤ ꯃꯊꯧ ꯂꯩꯇꯕꯁꯤꯡꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯉꯥꯡꯗ ꯉꯥꯡꯅꯕꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯃꯧ ꯅꯨꯄꯤ ꯁꯛꯇꯥ ꯑꯁꯤꯒ ꯐꯅ ꯁꯦꯜ ꯄꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤꯅꯦ ꯀꯤꯕꯨ ꯀꯤꯅꯦ ꯎꯕꯗ ꯄꯥꯝꯖꯗꯦ ꯍꯣꯏ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ ꯃꯅꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯌꯣꯟꯐꯝꯗꯅꯤ ꯃꯧ ꯍꯜꯂꯛꯄꯤ ꯀꯣꯝꯕꯤꯔꯩꯗꯨ ꯇꯞ ꯇꯥꯈꯩ ꯀꯦꯊꯔꯗꯨꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯣ ꯇꯥꯗ ꯅꯪꯒꯤ ꯄꯣꯠ ꯌꯣꯟꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯜ ꯉꯥꯡꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗꯒ ꯑꯣꯏꯅ ꯉꯥꯡꯅꯁꯤ ꯀꯌꯥꯝ ꯂꯧꯔꯒꯦꯅꯦ ꯅꯪ ꯇꯥꯗ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯅꯤꯁꯤꯒ ꯐꯤꯁꯤꯒ ꯂꯧꯒꯦ ꯇꯧꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯦꯜ ꯌꯥꯝꯅꯗ ꯄꯪꯍꯥꯏꯗ ꯍꯥꯏ ꯑꯩꯒꯤꯗꯤ ꯌꯥꯝꯗꯕꯅꯤꯗ ꯂꯨꯄꯥ ꯑꯃꯅꯤ ꯑꯗꯨꯛ ꯇꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯍꯣꯡꯅ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯖꯤꯜꯂꯅꯨ ꯇꯥꯗ ꯁꯤꯈꯩꯁꯤ ꯂꯧꯔꯒꯦ ꯂꯨꯄꯥ 5 ꯄꯤꯔꯝꯃꯒꯦꯕ ꯑꯦ 5ꯗꯤ ꯌꯥꯝꯃꯟꯗꯦꯗꯅ ꯅꯪꯁꯨ 8 ꯄꯤꯔꯝꯃꯨ ꯁꯤꯗꯒꯤꯗꯤ ꯇꯥꯍꯜꯂꯅꯨꯀꯣ ꯑꯁ ꯍꯧꯔꯛꯑꯅꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯍꯧꯅꯕꯤ ꯀꯣꯛ ꯌꯥꯔꯦ ꯑꯉꯥꯡꯁꯤꯡꯁꯤꯒ ꯉꯥꯡꯅꯕ ꯇꯜꯂꯦꯅ ꯇꯥꯗꯒ ꯉꯥꯡꯅꯔꯒ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯂꯧꯔꯛꯄꯗꯁꯨ ꯌꯧꯗꯦ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯀꯩꯅꯣ ꯌꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯤꯊꯣꯔꯛꯑꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯂꯩꯕꯨꯗꯤ ꯂꯩꯅꯤ ꯑꯗꯨꯗ ꯄꯤꯔꯛꯑꯣꯁꯦꯀꯣ ꯇꯥꯗ ꯅꯁꯛ ꯏꯐ ꯐꯖꯔꯗꯅ ꯉꯥꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯪꯁꯨ ꯅꯁꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯩ ꯑꯗꯨꯒ ꯉꯥꯡꯅꯕꯁꯨ ꯌꯥꯝ ꯍꯩꯅꯦ ꯑꯣ ꯍꯩꯇꯕ ꯑꯃꯗꯒꯤ ꯐꯨꯒꯠꯍꯧꯔꯣ ꯑꯍꯩꯕ ꯑꯩꯉꯣꯟꯗꯗꯤ ꯀꯣꯛ ꯍꯦꯛ ꯄꯤꯊꯣꯛꯑꯣ ꯀꯩꯗꯧꯒꯦ ꯃꯅꯤꯒꯤ ꯃꯇꯥꯎ ꯑꯃꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯝꯕꯅ ꯃꯅꯤ ꯄꯤꯈ꯭ꯔꯣꯅꯦꯀꯣ ꯁꯨꯛ ꯃꯁꯛ ꯐꯖꯕꯤ ꯏꯆꯜꯁꯤꯗꯕꯨ ꯅꯪꯅ ꯃꯃꯜ ꯉꯥꯡꯅꯔꯤꯗꯣ ꯍꯧꯅꯗꯦꯀꯣ ꯑꯗꯨꯅꯦ ꯇꯥꯗ ꯅꯈꯣꯏ ꯅꯇꯥꯎꯁꯦ ꯌꯥꯗ꯭ꯔꯦꯗ ꯉꯥꯡꯅ ꯁꯛꯅꯕꯗ ꯁꯤꯗ ꯇꯠꯂꯦꯕ ꯁꯦ ꯂꯧ ꯅꯪꯅ ꯍꯥꯏꯔꯤꯕ ꯁꯦꯜꯗꯣ ꯄꯤꯔꯝ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯎꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯁꯛ ꯄꯤꯊꯣꯔꯗꯤ ꯀꯩ ꯋꯥꯅꯔꯨꯅꯦ ꯊꯣꯝꯕꯅ ꯏꯆꯜꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨꯗꯅ ꯇꯥꯗ ꯃꯤꯡꯕꯨꯗꯤ ꯀꯣꯝꯕꯤꯔꯩ ꯀꯧꯋꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯊꯣꯝꯕꯅ ꯁꯪꯉꯗꯤ ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛ ꯁꯤꯡꯖꯨ ꯆꯥꯁꯤ ꯌꯥꯏꯗꯅ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯇꯥꯗ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯃꯧꯁꯤꯗ ꯁꯤꯡꯖꯨ ꯆꯥꯁꯤ ꯀꯥꯏꯅꯒ ꯆꯩ ꯑꯣꯏꯅ ꯆꯥꯒꯗꯧꯕ ꯍꯜꯂꯛꯄꯤꯅꯤꯗ ꯃꯁꯛꯁꯤꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯅꯤꯡꯕ ꯁꯛꯇꯥ ꯑꯣꯏꯕꯅꯦꯕ ꯍꯣꯏꯅꯦ ꯃꯁꯛꯄꯨꯗꯤ ꯐꯖꯩꯅꯦ ꯅꯪꯁꯨ ꯀꯩꯊꯦꯜꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯅꯇꯣꯝꯇ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯁꯤꯃ ꯂꯝꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯣꯗꯅ ꯀꯩꯗꯩꯅꯣꯗ ꯌꯨꯝꯗ ꯈꯪꯅꯔꯛꯂꯒꯅ ꯂꯥꯟ ꯇꯥꯟꯅꯒꯗꯕ ꯊꯕꯛ ꯍꯩ ꯅꯪꯅꯗ ꯍꯩꯁꯤꯡꯅ ꯂꯣꯠꯂꯒ ꯂꯣꯏꯔꯦ ꯀꯅꯥꯅꯁꯨ ꯈꯪꯉꯣꯏꯅꯦ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅꯤ ꯑꯅꯧꯕ ꯃꯍꯥꯎ ꯇꯪꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯥ ꯎꯔꯒ ꯑꯋꯥꯕꯒ ꯀꯣꯛꯑꯝꯒꯗꯧ ꯃꯥꯟꯗꯦꯀꯣ ꯑꯣ ꯊꯤꯔꯁꯨꯅꯦ ꯑꯩꯒꯤꯗꯤ ꯃꯥꯁꯦ ꯊꯋꯥꯏꯅꯤ ꯃꯤꯔꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯔꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯄꯨꯟꯁꯤꯔꯣꯜ ꯌꯥꯎ ꯍꯥꯏꯕꯅꯤ ꯆꯍꯤ ꯅꯧꯊꯣꯛꯇꯧꯔꯤꯕꯅꯤ ꯅꯍꯥ ꯑꯣꯏꯗꯧꯔꯤꯕ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯄꯨꯟꯁꯤꯔꯣꯜ ꯑꯃꯨꯛ ꯌꯥꯎꯈꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ ꯌꯥꯎꯒꯗꯕꯅꯤ ꯀꯩ ꯁꯦꯜꯗ ꯁꯨꯝ ꯇꯥꯜꯂꯒ ꯂꯩꯔꯁꯨ ꯀꯩꯗꯧ ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯩꯒꯤꯕꯨꯗꯤ ꯌꯨꯝꯒꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯃꯗꯤ ꯂꯦꯡꯗꯅ ꯂꯩ ꯂꯝꯒꯤꯁꯨ ꯋꯥꯠꯇꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯪꯁꯨ ꯊꯥꯏꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤꯗꯣ ꯍꯟꯗꯦꯅꯦꯀꯣ ꯃꯤꯡꯅ ꯍꯣꯡꯗ꯭ꯔꯤꯈꯩ ꯂꯝꯆꯠꯁꯨ ꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯅꯪꯁꯨ ꯊꯥꯏꯅꯒꯨꯝ ꯋꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯧꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯄꯨꯟꯁꯤꯔꯣꯜ ꯈꯔ ꯌꯥꯎꯅꯕ ꯇꯧꯁꯤ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯊꯣꯛꯂꯛꯑꯒꯅ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯒꯅ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛꯀꯤ ꯁꯛꯍꯦꯟꯕꯤꯗꯣ ꯈꯪꯅꯁꯟꯁꯤ ꯄꯨꯟꯁꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯥꯡꯗꯣꯛꯅ ꯍꯤꯡꯒꯦ ꯌꯦꯡꯉꯨ ꯍꯣꯏ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕ ꯅꯪꯒꯤ ꯂꯩꯋꯥꯗꯣ ꯃꯅꯤꯗꯣ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯃꯥꯕꯨ ꯎꯕꯗ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯤ ꯁꯅꯥꯇꯣꯝꯕꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯍꯥꯛ ꯊꯣꯝꯕꯅ ꯁꯤꯟꯕ ꯀꯣꯝꯕꯤꯔꯩꯒ ꯈꯪꯅꯔꯝꯃꯤ ꯀꯣꯝꯕꯤꯔꯩꯅ ꯇꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯍꯩꯃ ꯐꯝꯃꯨꯁꯤ ꯁꯤꯗ ꯅꯨꯡꯁꯥ ꯆꯥꯕꯁꯤꯗ ꯋꯥꯅꯕ ꯁꯤꯃꯨ ꯌꯧꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯉꯥꯏꯐꯝꯗꯨꯗ ꯉꯥꯏꯔꯒ ꯌꯥꯕꯗꯨꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯕ ꯑꯉꯥꯡꯗꯣ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯨꯅ ꯑꯩ ꯃꯥꯌꯦꯛ ꯂꯥꯛꯄꯒ ꯂꯥꯛꯑꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯑꯩꯗꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤꯒ ꯏꯔꯥꯡ ꯇꯧꯅꯗꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯗꯣ ꯏꯁ ꯑꯩꯕꯨ ꯀꯅꯥꯒ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯅꯗꯣꯏꯕ ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯂꯩꯔꯕ ꯑꯩꯅ ꯑꯇꯣꯞꯄꯒ ꯑꯝꯇ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦꯀꯣ ꯏꯁ ꯑꯁꯦꯡꯕꯒꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯕ꯭ꯔꯅꯦ ꯇꯥꯗ ꯉꯥꯎꯔꯤꯕ ꯅꯪꯁꯦ ꯂꯩꯔꯦꯝꯕꯤꯃꯨꯛ ꯐꯖꯩ ꯅꯪꯃꯨꯛ ꯐꯖꯕꯤ ꯀꯅꯥꯁꯨ ꯎꯖꯔꯛꯇ꯭ꯔꯤ ꯑꯩꯗꯤ ꯇꯥꯗꯒꯤ ꯅꯝꯃꯁꯨ ꯃꯁꯛꯇꯤ ꯐꯖꯔꯝꯒꯅꯤꯗ ꯇꯥꯗꯅ ꯁꯨꯛꯆꯤꯡ ꯂꯦꯝꯃꯤꯁꯤꯅꯗꯤ ꯆꯥꯅꯕꯗꯨꯝ ꯐꯪꯂꯝꯒꯅꯤ ꯀꯥꯏꯗꯩꯅꯣꯗ
ꯑꯗꯨꯃꯅ ꯁꯨꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯄꯤꯛꯄ ꯑꯉꯥꯡꯅ ꯄꯨꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄꯣꯟꯇꯦ ꯋꯥꯟ ꯅꯅꯝꯃꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯈꯪꯅꯤ ꯍꯥꯏꯗꯅ ꯏꯁ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯇꯥꯗꯁꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯗ ꯑꯁꯦꯡꯕꯅꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯏꯇꯥꯎ ꯊꯣꯡꯕꯒ ꯊꯦꯡꯅꯕ ꯀꯥꯟꯗ ꯍꯪ ꯑꯗꯨꯒ ꯑꯁꯨꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯅꯤ ꯑꯗꯣ ꯇꯥꯗ ꯃꯁꯛ ꯐꯖꯗ꯭ꯔꯁꯨ ꯃꯔꯜꯗꯤ ꯐꯖꯅ ꯐꯖꯩ ꯍꯥꯏꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯛꯂꯤꯕꯁꯦ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯑꯗꯣ ꯅꯪ ꯐꯨꯔꯤꯠꯇꯣ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯔꯤꯗꯣ ꯄꯥꯝꯃꯤꯔꯣ ꯍꯥ ꯑꯣ ꯁꯤꯕꯨꯔꯣ ꯄꯥꯝꯃꯦꯅ ꯆꯥꯒꯗ꯭ꯔꯅ ꯌꯦꯡꯂꯝꯂꯤꯕꯅꯤ ꯆꯥꯕꯨ ꯆꯥꯔꯕ꯭ꯔꯅꯦ ꯍꯣꯏ ꯆꯥꯕꯨꯗꯤ ꯆꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯧꯔꯔꯣꯏ ꯁꯦꯜ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯄꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯇꯥꯗ ꯑꯦ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯂꯧꯕꯕꯨ ꯁꯦꯜꯒ ꯑꯃꯨꯛ ꯄꯤꯈꯤꯒꯦ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯀꯨꯝꯕꯤꯔꯦ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞꯀꯤ ꯃꯑꯣꯡꯗ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯧꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥ ꯍꯩꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯍꯥꯏꯕ ꯇꯥꯕꯅꯤꯗꯅ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯥꯔꯦꯗꯅ ꯍꯩꯃ ꯇꯥꯗꯁꯤꯃ ꯐꯔꯦꯅꯦ ꯏꯆꯦ ꯅꯪꯅ ꯄꯥꯝꯕ ꯐꯨꯔꯤꯠꯁꯦ ꯍꯥꯞꯆꯤꯜꯂꯨ ꯃꯆꯨꯁꯤꯒ ꯅꯪꯉꯣꯟꯗ ꯂꯤꯠꯄꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯔꯅꯤꯗ ꯊꯥꯗ ꯐꯨꯔꯤꯠꯁꯦ ꯂꯦꯝꯅ ꯄꯤꯔꯤꯉꯩꯁꯤꯗ 3-4 ꯑꯗꯨꯝ ꯈꯜꯍꯧꯔꯒꯦꯗ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯑꯄꯥꯝꯕꯁꯤꯡꯗꯨ ꯈꯜ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯀꯩ ꯏꯅꯝꯃꯅ ꯈꯪꯉꯗꯤ ꯇꯥꯗ ꯅꯪ ꯌꯨꯝꯗꯒ ꯑꯃꯨꯛ ꯆꯪꯍꯟꯗꯗꯅꯀꯣ ꯅꯅꯝꯃꯅ ꯌꯨꯝꯗ ꯆꯪꯍꯟꯗ꯭ꯔꯒꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯣꯛ ꯂꯥꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯃꯇꯝꯗꯣ ꯋꯥꯅ ꯉꯥꯏꯖꯕ ꯇꯥꯔꯦꯗꯅ ꯅꯪꯕꯨ ꯑꯩꯁꯦ ꯅꯅꯥꯛꯇꯒ ꯂꯩꯍꯟꯅꯤꯡꯗꯕ꯭ꯔꯅꯦ ꯂꯩꯍꯟꯅꯤꯡꯉꯤ ꯀꯩꯅꯣ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯅꯤꯒꯤ ꯌꯨꯝꯗꯅꯤ ꯁꯅꯥꯇꯣꯝꯕꯤ ꯃꯪꯒꯣꯜꯗ ꯏꯟꯁꯥꯡ ꯃꯜꯂꯤ ꯊꯣꯏꯅꯨꯅ ꯃꯧꯋꯥ ꯅꯪꯕꯨ ꯏꯟꯁꯥꯡ ꯃꯜꯂꯤꯔꯣ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯏꯃꯥ ꯌꯣꯡꯆꯥꯛꯁꯤꯃ ꯏꯔꯣꯜꯂꯒ ꯍꯪꯒꯥꯝꯁꯤꯃ ꯆꯝꯐꯨꯠ ꯇꯧꯁꯤꯔꯥꯅ ꯁꯦꯝꯂꯝꯂꯤꯕꯅꯤ ꯍꯥꯎꯔꯅꯤꯗ ꯌꯥꯝꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯁꯥꯗꯨꯝ ꯌꯥꯏꯗꯨꯅ ꯆꯥꯊꯣꯛꯁꯤ ꯉꯥ ꯑꯇꯥꯎꯕ ꯃꯆꯦꯠ ꯑꯃꯇꯪꯒ ꯌꯥꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯗꯕ ꯏꯃꯥ ꯄꯨꯈ꯭ꯔꯤꯗ ꯏꯟ ꯇꯨꯡꯂꯒ ꯊꯝꯂꯤꯁꯦ ꯑꯁꯤ ꯁꯣꯟꯕꯗ ꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯑꯗꯨꯒ ꯂꯥꯛꯑꯝꯗ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡ ꯇꯥꯃꯅꯤꯗ ꯂꯩꯔꯛꯑꯣꯅ ꯍꯥꯏꯈ꯭ꯔꯁꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯂꯩꯖꯔꯁꯅꯤ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕꯗ ꯃꯤꯡ ꯀꯧꯅꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯦꯛꯇ ꯁꯣꯏꯈꯤꯕ ꯃꯇꯨꯡ ꯀꯧꯔꯔꯣꯏ ꯑꯉꯥꯡꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯇ꯭ꯔꯤ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯗꯅ ꯊꯦꯡꯅ ꯇꯨꯝꯈꯤꯕ ꯑꯗꯨꯅ ꯍꯧꯒꯠꯇ꯭ꯔꯤ ꯃꯥ ꯍꯧꯒꯠꯂꯗꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯃꯥ ꯄꯣꯔꯒ ꯆꯠꯂꯨꯒꯦ ꯈꯟꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦꯅ ꯇꯧꯕꯅꯤ ꯈꯔ ꯇꯣꯏꯅ ꯆꯠꯂꯨꯅꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯕꯨ ꯑꯗꯨꯝ ꯎꯅꯤꯡꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯃꯥ ꯆꯠꯄ ꯅꯪꯅꯕ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯗꯤ ꯆꯥꯕ ꯅꯪꯉꯔꯣꯏ ꯍꯣꯏ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯅꯣꯅꯦꯁꯦ ꯃꯁꯛ ꯐꯖꯕ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯗꯕꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯦ ꯀꯩꯅꯣ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤꯁꯤꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯕ ꯃꯤ ꯈꯔ ꯎꯅꯒꯗꯕ ꯂꯩꯕ ꯑꯗꯨꯅꯅꯤ ꯆꯥꯛꯁꯦ ꯐꯠ ꯂꯣꯏꯁꯤꯜꯂꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯆꯥꯔꯣꯏꯒꯦ ꯉꯥꯏꯕ ꯐꯔꯛ ꯇꯥꯔꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛꯅ ꯀꯗꯥꯏꯗ ꯆꯥꯔꯨꯗꯣꯏꯕ ꯍꯣꯔꯦꯟ ꯑꯉꯥꯡꯁꯤꯡꯅ ꯄꯨꯔꯛꯄꯗꯒꯤ ꯈꯔ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔꯒ ꯆꯠꯈ꯭ꯔꯗꯤ ꯐꯒꯗꯕ ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯦ ꯉꯟꯅ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯃꯗꯤ ꯑꯩꯅ ꯅꯪꯅꯕ ꯑꯗꯨꯛ ꯊꯣꯡꯂꯝꯒꯗꯕꯅꯤ ꯉꯁꯤ ꯈꯛꯇꯪꯅꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯈꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯅ ꯁꯦꯝꯃꯛꯄ ꯅꯠꯇ꯭रो ꯅꯪꯅ ꯆꯥꯔꯨꯗꯣꯏꯗꯣ ꯑꯣ ꯃꯤꯅ ꯁꯦꯝꯕ ꯆꯥꯔꯁꯨ ꯑꯩꯗꯤ ꯅꯪ ꯈꯛꯀꯤꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯆꯥꯎꯔꯀꯥꯟꯁꯤꯗ ꯈꯝꯕꯜꯒ ꯑꯃꯨꯛ ꯆꯥꯎꯁꯤꯜꯂꯛꯏ ꯑꯣ ꯏꯆꯥ ꯆꯥꯎꯔꯁꯨꯅꯦ ꯃꯄꯥꯁꯨ ꯅꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯅꯕ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯝꯕꯜꯂꯤꯁꯦ ꯐꯔꯦꯁꯦ ꯑꯗꯣ ꯍꯟꯗꯛ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯅꯪꯒꯤ ꯀꯩꯅꯣꯝꯃꯗꯤ ꯂꯩꯒꯗꯧꯕꯅꯤ ꯀꯩ ꯂꯩꯌꯨꯒꯦ ꯁꯅꯥ ꯁꯥꯎꯔ ꯑꯁ ꯀꯩꯕꯨ ꯂꯩꯗꯣꯏꯅꯣ ꯀꯩꯁꯨ ꯂꯩꯕꯤꯅꯨ ꯂꯩꯔꯤꯁꯤꯡꯁꯤꯅꯅꯦ ꯌꯥꯅꯕ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯋꯥꯅ ꯇꯥꯟꯕ ꯁꯦꯜꯅꯤ ꯄꯪꯂꯩꯗꯁꯨ ꯂꯩꯊꯣꯛꯀꯨꯝꯁꯤꯗ ꯑꯗꯣ ꯁꯅꯥ ꯑꯃꯗꯤ ꯁꯥꯒꯦ ꯀꯩꯅꯣ ꯁꯥꯕꯤꯒꯦ ꯍꯥꯏꯔꯒꯅꯅꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯥꯕꯤꯁꯦ ꯆꯥꯛꯎꯝꯕꯗ ꯁꯤꯖꯟꯅꯕ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯅꯪꯅ ꯂꯣꯏꯅ ꯁꯥꯕꯤꯔꯁꯤꯗꯤ ꯑꯩꯅ ꯐꯅ ꯁꯥꯔꯁꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯏꯃꯨꯡꯁꯤꯒꯤꯗꯃꯛ ꯄꯤꯔꯛꯈꯤꯕꯁꯤꯡꯗꯨꯗꯤ ꯌꯧꯕ ꯉꯝꯕ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯃꯌꯥꯝꯕꯗꯨꯗꯒꯤ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯐꯝꯗ ꯈꯖꯤꯛꯇꯪ ꯊꯣꯟꯕꯤꯕꯗꯨꯅ ꯃꯃꯜ ꯋꯥꯡ ꯃꯒꯨꯟ ꯂꯩꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯏꯐꯝꯗꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯩꯁꯤ ꯂꯩꯕꯛ ꯌꯥꯝꯅ ꯐꯩꯀꯣ ꯅꯪꯒ ꯊꯦꯡꯅꯔꯨꯕꯁꯦ ꯅꯪ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯩꯁꯨ ꯂꯩꯕꯛ ꯌꯥꯝꯅ ꯐꯩ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯍꯤꯡꯕ ꯐꯪꯖꯔꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯄꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯏꯆꯥꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯍꯜꯂꯛꯄꯗ ꯀꯩ ꯆꯥꯅꯤꯡꯉꯦ ꯀꯩ ꯂꯩꯔꯧꯒꯦ ꯏꯃꯥꯅ ꯉꯥ ꯑꯇꯥꯎꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯉꯥꯗꯣ ꯃꯆꯥ ꯑꯃ ꯌꯥꯎꯕꯤꯔꯣ
ꯑꯇꯩꯗꯤ ꯌꯥꯔꯅꯤꯗ ꯌꯥꯝꯅꯁꯨ ꯊꯦꯡꯕꯤꯔꯛꯇꯅꯕ ꯇꯧꯕꯤꯔꯛꯎꯀꯣ ꯍꯣꯏ ꯅꯪꯅ ꯌꯨꯝꯗ ꯂꯩꯍꯧꯔꯒ ꯑꯩꯅ ꯅꯪ ꯌꯥꯎꯗꯕ ꯃꯐꯝꯗꯨꯗ ꯀꯃꯥꯏꯅ ꯊꯦꯡꯐꯥꯎ ꯂꯩꯗꯣꯏꯅꯣ ꯍꯦꯛ ꯌꯥꯕꯒ ꯐꯠꯆꯤꯜꯂꯗꯕꯅꯤ ꯍꯣꯏ ꯑꯗꯨꯒꯅꯦ ꯏꯆꯥꯒꯤ ꯅꯪꯅ ꯁꯥꯁꯦ ꯍꯥꯏꯔꯤꯗꯨꯒ ꯑꯩ ꯍꯪꯉꯝꯃꯒꯦ ꯀꯌꯥꯝ ꯆꯪꯒꯅꯤ ꯀꯌꯥꯅ ꯌꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯆꯥꯛꯎꯝꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯁꯥꯖꯤꯜꯂꯝꯃꯒꯦ ꯑꯩ ꯊꯣꯛꯑꯦꯀꯣ ꯃꯅꯤ ꯃꯌꯨꯝꯗꯒꯤ ꯉꯟꯇꯥꯅ ꯊꯣꯔꯛꯂꯒ ꯀꯣꯝꯕꯤꯔꯩꯒꯤꯗ ꯂꯥꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩ ꯃꯆꯥꯁꯤꯡꯗꯤ ꯃꯌꯨꯝꯗ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯀꯣꯝꯕꯤꯔꯩ ꯀꯣꯝꯕꯤꯔꯩ ꯑꯩ ꯂꯥꯛꯏꯅꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯇꯥꯗꯥ ꯇꯥꯔꯦ ꯑꯩ ꯆꯥꯛꯁꯪꯗ ꯉꯥ ꯊꯣꯡꯕ ꯍꯧꯔꯝꯃꯤꯅꯤ ꯇꯥꯗꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯈꯔ ꯂꯩ ꯍꯥꯏꯗꯥꯏ ꯃꯈꯣꯏꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯈꯪꯗꯦꯗ ꯇꯥꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯏꯄꯨꯔꯣꯏꯕꯅꯁꯨ ꯃꯤꯔꯥꯏ ꯏꯆꯥꯁꯤꯡꯅꯁꯨ ꯃꯤꯔꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯕ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯗ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯗ ꯇꯥꯏꯍꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯋꯥꯅꯤ ꯇꯥꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯇꯥꯗꯅ ꯂꯩꯔꯒ ꯄꯤꯔꯝꯕ ꯁꯔꯦꯡꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ ꯆꯥꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯣꯏꯕꯦꯝꯃ ꯅꯪꯒꯤ ꯅꯈꯨꯠꯅꯕꯨ ꯁꯣꯛꯂꯗꯤ ꯑꯩꯒꯤꯗꯤ ꯌꯥꯎꯗ ꯍꯥꯎꯏ ꯉꯥꯔꯤ ꯊꯥꯛꯇꯕ ꯁꯧꯒ꯭ꯔꯤ ꯑꯣꯏꯔꯁꯨ ꯍꯥꯎꯔꯅꯤ ꯃꯣꯔꯣꯛ ꯊꯥꯛꯇꯕ ꯏꯔꯣꯝꯕ ꯑꯣꯏꯔꯁꯨ ꯍꯥꯎꯔꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯅ ꯊꯣꯡꯗꯣꯏꯁꯤꯗꯤ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯈꯪꯗꯦ ꯇꯥꯗꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗ ꯂꯥꯛꯇꯨꯅ ꯆꯥꯛꯀ ꯆꯥꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯅꯅꯥꯛꯇ ꯂꯥꯛꯑꯗꯕꯅꯤ ꯅꯇꯣꯝꯇ ꯂꯩꯕꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯅ ꯀꯣꯛꯍꯜꯂꯗꯕꯅꯤ ꯍꯣ ꯇꯥꯗ ꯃꯕꯨꯛ ꯐꯕꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯂꯩꯍꯧꯕ ꯏꯅꯝꯃꯒ ꯑꯩꯒꯕꯨ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯒꯦ ꯅꯪꯅ ꯍꯦꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯅ ꯅꯅꯥꯛꯇ ꯌꯥꯎꯕꯒ ꯆꯦꯜꯂꯛꯏꯁꯦ ꯍꯧꯖꯤꯛꯇꯤ ꯏꯐꯝꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎꯀꯣ ꯇꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯑꯗꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯗꯤ ꯂꯥꯛꯄꯗꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯇꯥꯔꯣꯏ ꯀꯩꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯇꯥꯗꯒꯤ ꯐꯔꯛ ꯇꯥꯕꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯍꯣꯏꯗꯦ ꯀꯣꯛ ꯍꯦꯛ ꯂꯥꯎꯊꯣꯛꯁꯤꯉꯩꯗ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅꯦꯕ ꯑꯗꯨ ꯇꯥꯗ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯣꯔꯥ ꯆꯥꯛꯀ ꯊꯤꯈꯤꯅꯨꯗ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯁꯦꯕ ꯆꯥꯛꯇꯨꯗꯤ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯗ ꯁꯦꯜ ꯈꯖꯤꯛꯇ ꯊꯥꯗꯕꯤꯗꯕ ꯌꯥꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯂꯨꯍꯣꯡꯒꯗꯧꯔꯤ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯣꯟꯅ ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯀꯦ ꯁꯤꯡꯂꯛꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯊꯪꯕ ꯉꯝꯃꯣꯏ ꯍꯥꯏ ꯀꯣꯝꯕꯤꯔꯩ ꯅꯪꯒꯤ ꯁꯤꯡꯉꯛꯀꯦ ꯍꯦꯛ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯨꯅ ꯑꯩꯁꯦ ꯐꯤꯇꯣꯞ ꯑꯃꯒꯨꯝ ꯐꯥꯎꯍꯜꯂꯦ ꯍꯥꯏꯕꯅꯤ ꯑꯣ ꯁꯤꯡꯉꯥꯔꯣꯏꯒꯦ ꯏꯄꯨꯔꯣꯏꯕ ꯇꯣꯝꯕ ꯈꯔ ꯄꯤꯕꯤꯔꯛꯎ ꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦꯒ ꯍꯥꯏꯌꯨꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯝꯕꯤꯔꯩꯅ ꯀꯦꯁꯤꯟꯗꯨꯅ ꯃꯅꯤ ꯀꯣꯝꯕꯤꯔꯩꯒꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯅꯦꯝꯒꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯤ ꯁꯅꯥꯇꯣꯝꯕꯤꯗꯤ ꯀꯞꯄ ꯅꯠꯇꯅ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯂꯝꯗꯦ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯁꯥꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯀꯥ ꯃꯅꯨꯡꯗ ꯎꯡꯗꯨꯅ ꯐꯝꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯎꯡꯉꯤꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯉꯔꯥꯡ ꯑꯍꯤꯡ ꯀꯥꯏꯗ ꯂꯩꯕꯤꯔꯨꯒꯦ ꯑꯩꯕꯨꯗꯤ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯂꯦꯛꯑꯕ ꯑꯩꯗꯣ ꯉꯔꯥꯡꯗꯣ ꯑꯉꯥꯡꯁꯤꯡꯒ ꯄꯨꯜꯂꯒ ꯍꯤꯗꯥꯛ ꯈꯔ ꯉꯥꯎꯗꯅ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯕ ꯊꯥꯃꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕꯤꯒꯅꯨ ꯑꯁꯦꯡꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯅꯪ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡ ꯌꯥꯏꯔꯦꯛꯂꯨꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯇꯝꯁꯤꯜꯂꯛꯑꯒꯦ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯗꯨꯅ ꯍꯥꯏꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯏꯁꯥꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ ꯊꯥꯃꯅꯤ ꯅꯪ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯁꯥꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯈꯣꯡꯐꯝꯗꯣ ꯍꯥꯗꯣꯛꯄꯤꯌꯨ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯅꯤ ꯑꯩꯒꯤ ꯈꯛ ꯑꯣꯏꯖꯅꯤꯡꯕ ꯅꯪꯅ ꯂꯝꯂꯥꯟꯒꯤ ꯀꯅꯥꯗ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯪ ꯃꯥꯒ ꯎꯅꯒꯅꯨ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯈꯣꯡꯐꯝ ꯑꯁꯦ ꯍꯟꯗꯣꯛꯄꯗꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯑꯗꯨꯕꯨ ꯑꯩ ꯅꯃꯥꯅ ꯆꯥꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯔꯥꯏꯔꯣꯏ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯝꯅ ꯍꯔꯥꯎꯅ ꯌꯥꯗꯣꯏꯅꯣ ꯊꯝꯃꯅꯤ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯁꯅꯥꯇꯣꯝꯕꯤ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯥꯟ ꯑꯗꯨꯕꯨ ꯅꯪꯁꯨ ꯄꯨꯛꯆꯦꯜ ꯈꯤꯇꯪꯗꯤ ꯆꯥꯎꯊꯣꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯂꯔꯣꯏ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯃꯗꯨ ꯅꯠꯇꯅ ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯊꯣꯛꯇꯨꯅ
ꯍꯜꯂꯛꯇꯕꯗꯤ ꯇꯧꯒꯅꯨ ꯊꯣꯏꯅꯨꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥ ꯅꯪꯁꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯇꯨꯀꯠꯆꯩꯅꯦꯍꯦ ꯅꯔꯝ ꯆꯠꯇꯣ ꯑꯗꯨ ꯑꯣꯛꯇꯕ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯏꯃꯥꯒ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯆꯥꯎꯈꯠꯇꯕ ꯅꯕꯨꯛꯅꯤꯡ ꯋꯥꯔꯛꯄꯁꯨ ꯉꯝꯗꯕ ꯅꯪꯒꯤꯅ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯕꯗꯒꯤ ꯍꯧꯖꯤꯛ ꯀꯔꯝꯍꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯑꯩꯅ ꯃꯥꯒꯤ ꯃꯔꯜ ꯁꯣꯛꯑꯦꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯑꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯃꯧꯁꯤꯅ ꯇꯧꯔꯗꯤ ꯅꯪ ꯀꯔꯤ ꯍꯥꯏꯗꯧ ꯍꯥ ꯅꯪ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯁꯤꯗꯅꯦ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯆꯥꯅꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨꯅꯦ ꯅꯔꯝ ꯆꯠꯇꯨꯅ ꯂꯨꯗ꯭ꯔꯕꯗꯤ ꯃꯤ ꯑꯃꯠꯇꯅ ꯎꯁꯤꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯏꯃꯥ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯅꯄꯨꯟꯁꯤꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯅꯤꯡ ꯍꯟꯕ ꯍꯧꯔꯕꯅꯤ ꯃꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯃꯗꯨꯗꯒꯤ ꯅꯪ ꯀꯌꯥꯝ ꯆꯥꯎꯈꯠꯂꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯀꯣ ꯅꯪ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯂꯕꯤ ꯏꯃꯧ ꯃꯤꯔꯥꯏꯕ ꯅꯪ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏꯍꯦ ꯅꯪ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯐꯅ ꯆꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯃꯧꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕ ꯊꯣꯏꯅꯨꯗꯤ ꯃꯃꯧꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯅꯤ ꯉꯁꯤꯁꯨ ꯀꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯣꯝꯕꯤꯔꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯀꯩꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯃꯥꯗꯣ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄꯗꯣ ꯅꯠꯇꯦ ꯃꯥꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯩꯁꯨ ꯅꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯦꯟꯅꯕꯗꯅꯦ ꯑꯩ ꯊꯕꯛꯀ ꯂꯣꯏꯅ ꯄꯨꯊꯔꯦꯕ ꯈꯣꯝꯕꯤꯔꯩ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨꯒ ꯈꯥꯏꯅꯊꯣꯛꯈꯣ ꯑꯩ ꯅꯍꯥꯟ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯗꯅ ꯃꯁꯥꯅ ꯆꯠꯈꯤꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇꯕꯗꯨꯕꯨ ꯑꯩꯅ ꯀꯩ ꯍꯥꯏꯔꯒ ꯆꯠꯍꯟꯈꯤꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥꯅ ꯃꯥꯒꯤ ꯂꯦꯞꯄꯤ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯅꯈꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯅꯃꯥꯒ ꯅꯇꯨ ꯑꯍꯜꯒꯗ ꯑꯣꯜꯍꯜꯂꯒ ꯇꯥꯟꯊꯣꯛꯍꯜꯂꯒꯦ ꯁꯤꯔꯣ ꯍꯥ ꯀꯣꯝꯕꯤꯔꯩ ꯅꯆꯦꯗꯣ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯅꯤ ꯇꯥꯅꯤꯡꯗꯦꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩ ꯂꯝ ꯑꯃ ꯂꯩꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯁꯥꯎ ꯁꯤꯗ ꯀꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯑꯩ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯍꯟꯗꯛꯇꯁꯨ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯁꯥꯎ ꯍꯥꯏꯗꯅ ꯑꯩꯅ ꯑꯔꯩꯕ ꯁꯦꯜꯗꯒꯤ ꯀꯣꯟꯅꯗꯗꯨꯅ ꯄꯨꯔꯒ ꯁꯥꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯁꯦꯜꯅ ꯂꯝ ꯂꯩꯗꯣꯏꯅꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯕꯨ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯑꯩꯗꯤ ꯑꯊꯨꯕꯗ ꯁꯥꯗꯕ ꯌꯥꯔꯣꯏ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯊꯨꯕꯒꯤꯗꯤ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯁꯣꯝꯅ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗꯅꯤ ꯊꯣꯏꯅꯨꯅ ꯕꯦꯝꯃ ꯃꯧꯋꯥ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯏꯃꯥ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯔꯨꯕꯅꯤ ꯏꯕꯨꯡꯉꯣꯗꯤ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇꯦ ꯃꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯄꯣꯠꯐꯝꯗꯨꯁꯨ ꯑꯩꯅ ꯉꯔꯥꯡ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯄꯣꯠ ꯑꯝꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯤ ꯌꯣꯜꯂꯤꯔꯥ ꯐꯤ ꯌꯣꯜꯂꯤꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯃꯥꯅ ꯁꯤ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨꯗ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯐꯝꯗꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯦ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯐꯠꯇꯕ ꯂꯤꯆꯠ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯇꯧꯒꯗꯕꯅꯤ ꯏꯃꯥ ꯑꯩꯅ ꯃꯥꯒꯤ ꯂꯤꯆꯠꯄꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯂꯣꯏ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈ꯭ꯔꯕ ꯆꯠꯀꯦ ꯌꯥꯎꯅ ꯆꯠꯈ꯭ꯔꯕ ꯃꯥꯒꯤ ꯂꯤꯆꯠꯅꯤ ꯐꯠꯇꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯏꯃꯧꯁꯤꯒꯤ ꯄꯥꯞꯅꯅꯦ ꯃꯥ ꯁꯣꯏꯗꯅ ꯃꯥ ꯍꯥꯏꯔꯤꯕꯁꯤꯡ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯌꯦ ꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯕ ꯆꯥꯛ ꯍꯥꯞꯄꯣꯏꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤꯕꯣꯏꯔꯦꯅꯦ ꯅꯪ ꯍꯥ ꯏꯃꯥ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯑꯝꯇ ꯉꯥꯡꯈꯤꯅꯨ ꯉꯥꯡꯗ꯭ꯔꯗꯤ ꯅꯔꯝ ꯆꯠꯇꯨꯅ ꯁꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯂꯧꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯩ ꯅꯪ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯧꯗꯕ꯭ꯔꯣ ꯍꯥ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯆꯠꯂꯤꯕ ꯅꯪꯒꯤ ꯅꯔꯝ ꯆꯠꯅꯣ ꯏꯃꯥ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯅꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯅꯤꯡꯗ꯭ꯔꯤꯁꯦ ꯍꯜꯂꯛꯇꯕꯅꯤ ꯍꯦꯟꯅ ꯐꯩꯅꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯁꯛꯇꯣ ꯎꯅꯤꯡꯗꯦꯅꯦ ꯏꯁꯨꯒ ꯏꯃꯧꯒꯅ ꯏꯪꯅ ꯂꯩꯖꯔꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯃꯥꯏꯗꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯨꯗꯨꯅ ꯍꯜꯂꯛꯑꯅꯨ ꯐꯩ ꯏꯃꯥ ꯑꯩ ꯆꯠꯈꯤꯒꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯅꯨ ꯁꯛꯇꯥ ꯅꯪꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯧꯕ ꯂꯥꯛꯎꯅꯤ ꯅꯪꯗꯨꯝꯅ ꯄꯨꯟꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯕ ꯉꯝꯕ ꯑꯣꯏꯌꯨ ꯅꯪ ꯎꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥ ꯏꯃꯧꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯃꯅꯤꯒꯤ ꯄꯣꯠꯐꯝꯗ ꯀꯣꯝꯕꯤꯔꯩ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯀꯣꯝꯕꯤꯔꯩ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯥꯏ ꯆꯠ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯀꯩꯒꯤ ꯀꯣꯟꯅ ꯉꯥꯡꯅꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯥꯏꯍꯧꯔꯤꯕꯅꯣ
ꯑꯩ ꯁ꯭ꯋꯥꯏꯔꯤꯗꯅ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯄꯨꯟꯅ ꯂꯩꯔꯨꯔꯁꯦꯅ ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯇꯕꯗꯤ ꯅꯠꯇꯦ ꯃꯗꯨꯗꯁꯨ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯂꯣꯛ ꯑꯃꯗ ꯀꯩꯅꯤ ꯀꯨꯟꯃꯤꯟꯅꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ ꯀꯨꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯂꯦꯟꯅꯁꯤ ꯍꯥꯏꯕ ꯑꯩ ꯉꯝꯃꯣꯏ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯌꯨ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯀꯌꯥꯔꯛ ꯅꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅꯤ ꯇꯣꯛꯅꯕ ꯇꯥꯔꯦꯗꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛꯅꯕ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯥꯏ ꯅꯪ ꯁꯦꯜ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯎꯕꯤꯔꯦ ꯅꯪ ꯑꯝꯇ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯔꯛꯀꯦ ꯑꯩꯅ ꯑꯩꯁꯦ ꯅꯤꯡꯊꯤꯅ ꯑꯝꯇ ꯈꯟ ꯅꯪꯒꯤꯗꯣ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯃꯇꯝ ꯈꯖꯤꯛꯇꯪ ꯉꯥꯏꯁꯤ ꯍꯥꯏꯕꯅꯤ ꯉꯝꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯗꯨꯅ ꯑꯩ ꯂꯩꯈꯣ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯁꯦꯅ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯑꯩ ꯉꯝꯃꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯅꯪꯒꯩꯒ ꯌꯥꯅꯔꯒ ꯂꯩꯅꯈꯤꯕ ꯃꯔꯤꯅꯤ ꯃꯁꯤꯗ ꯂꯩꯀꯥꯏ ꯇꯥꯛꯄꯒꯤ ꯃꯔꯝ ꯂꯩꯇꯦ ꯀꯩꯒꯤ ꯇꯥꯛꯇꯅꯤ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯤꯁꯤꯕꯨ ꯑꯩꯅ ꯅꯪ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩ ꯇꯥꯅꯤꯡꯗꯤ ꯀꯣꯝꯕꯤꯔꯦ ꯋꯥꯊꯤ ꯉꯥꯡ ꯋꯥꯊꯤꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯣ ꯊꯣꯛꯂꯒ ꯈꯪꯂꯅꯤ ꯀꯣꯝꯕꯤꯔꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯅꯤꯗꯅ ꯑꯁꯨꯝꯅ ꯀꯣꯝꯕꯤꯔꯩꯅ ꯈꯨꯜ ꯇꯥꯛꯇꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯃꯅꯤꯅ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯌꯣꯟꯗꯨꯅ ꯄꯤꯈꯤꯔꯝꯃꯤ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯤꯟꯅ ꯃꯈꯨꯜ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯎꯡꯗꯨꯅ ꯐꯝꯒꯅꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧ ꯏꯃꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯏꯃꯨꯡꯁꯤ ꯂꯩꯈꯥ ꯇꯥꯍꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯣ ꯁꯦꯜ ꯇꯥꯜꯂꯣ ꯑꯗꯨ ꯅꯠꯇꯅ ꯅꯔꯝꯆꯠ ꯐꯠꯇꯕ ꯅꯪꯒꯤꯗꯤ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯑꯁꯨꯝꯅ ꯂꯩꯈꯥ ꯇꯥꯔꯤꯕꯁꯦ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯄꯪꯕ ꯅꯪꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯈꯪꯗꯨꯅ ꯂꯩꯖꯕ ꯇꯥꯕꯅꯤ ꯌꯦꯡꯉꯣ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯤꯕ ꯅꯃꯥꯟꯅꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯆꯪꯂꯨꯔꯤꯕ ꯅꯪꯗꯤ ꯃꯤꯌꯥꯝꯒꯤ ꯇꯤꯟ ꯁꯤꯟꯅꯐꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯈꯪꯂꯝꯂꯅꯤ ꯏꯃꯥ ꯑꯩ ꯂꯥꯟ ꯑꯩ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯏꯃꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯕꯨ ꯀꯣꯛꯍꯟꯕꯤꯈꯤꯕ ꯂꯩꯖꯕꯕꯨ ꯀꯠꯊꯣꯛꯇꯨꯅ ꯏꯃꯨꯡꯁꯤꯒꯤꯗꯃꯛ ꯀꯌꯥꯗ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯪꯅ ꯃꯗꯨꯁꯨ ꯈꯪꯗꯕ ꯑꯔꯩꯕ ꯄꯨꯝꯕꯁꯨ ꯇꯨꯝꯗꯨꯅ ꯃꯥꯡꯍꯜꯂꯦꯗꯅ ꯏꯃꯥ ꯍꯧꯈꯤꯕꯁꯤꯡꯗꯣ ꯑꯩ ꯂꯥꯜꯂꯤ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯃꯧꯗ ꯍꯥꯏꯌꯣ ꯃꯥꯅ ꯌꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯃꯧꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯑꯩꯅ ꯃꯐꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯏꯈꯤꯕꯅ ꯏꯃꯥ ꯏꯆꯤꯜꯁꯤꯅ ꯃꯐꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯃꯅꯤꯗꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯁꯤ ꯑꯩ ꯂꯥꯜꯂꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯅ ꯆꯩ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯁꯥꯛꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯐꯝꯗ ꯋꯥꯔꯧꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜ ꯁꯅꯥꯇꯣꯝꯕꯤꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗꯤ ꯅꯣꯡꯃꯇ ꯃꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯝꯗꯦ ꯇꯉꯥꯏ ꯐꯗꯕ ꯍꯥꯏꯗꯕ ꯌꯥꯗꯕ ꯅꯠꯇꯅ ꯃꯅꯤ ꯅꯤꯡꯉꯝꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯔꯝꯃꯤ